LAIOIKHRABA ipa ipu singna Eikhoigi Laining Laison Kannaba Hotnaramba kaya adu Ningshingbagi Tangai Phadaba Lei HAIBA NONGMA SANGLEN WAKHA gi LININGLOI NINGOMBAM CHINGLEN na PHONGDORAKLI kabo WAKCHING mayai lekai de leiba sanabam amuchau mangangi yumda mahaki imung manungna sinduna pangthokpa maitai Laining lamyanba Laining han singge mafamda haikat lekat tambagi thoramda wafamase phongdokladuna NINGOMBAM CHINGLEN hai Maitegi Laining Laison Kannaba Hotnaramba LAIOIKHRABA ahal laman kayagi mafamda haikat lekat tamduna pangthokliba thoram ase Tangai Phadaba amane lamdam ase matamamada ningthau panduna masagi Laining Laison nat amate chatnabi leizaba leibak ama oirami adubu maidingu charairongbana panba matamdagi Laining Laison da akanba shafu ama lakpa horakhe maidingu charairongbana ramande Laining chatkebadagi lamdam asigi hana leizaramba Maming matha onthokpada Kangleipak asisu Manipur haina onthokibane Ningthaubu Maharaja amade Leimarenbuna Gomati haina onthokiba aduna maitai Eikhoigi Laining Laison da achouba safu kaya piraktuna mutkiba yabagi akiba ama lakhe adubu maitegi Laining ase hingat handaba yade HAIBA Laining asibu pamjaba miyoi kaya ngasidi thorakle LAIOIKHRABA ipa ipu singna thambiramba Laining laichat kaya adu ngasigi mirona amatu oina punsinduna yokhat minase hainasu mahana makhatana phongdokhe Khunai amal lairabati laiba amal lairabati masagi Laining ho masagi Laison amasu masagi manat laigadawni maram aduna ngasi aikoina ngasi amaga wakhal manade kari degi lai masigi Laining Laison asina aikoi asi haji wakhal je manhandre maitai samna habida maitai amana thongbo chakse maitai amana sadre mange masi amang ba habida ore adun masi punama ase akoina karam hain tawdana amuk tasenga degi ha akoina akoigi ipa ipuna salamba Laining Laison ado akoina pukhallaktana amuk akoi se ipa Laining ipu Laining sida hanjandana salagadi akoi punna amato ena nuksi sanana akoi pan bangamgani leibak maratamna khoisi yen manana pan bangamgani haibagi wakhallon sida ngasi akoi mayam sina punna ipa Laining ipu Laining sida khoisi saminaba gi phaunabi thoram se khoina pangthoksabana Nakalamaromda sanabam Brahmeswarna hai Maitai Singi Laining Laison ase muthatnaba achetpa firep amada Laining asibu ngakpigani Maitai Singi Laining Laison ase muttanaba achetpa firep amada Laining asibu hingatnaba hotnakiba lamdamasige LAIOIKHRABA ahal laman singda haikat lekat tamduna makhoibu Ningshingba ase laibak fabane Laining asibu hena mapangal kankhat hannaba aikoi amato oina punsinbagi tanja amasu thoram asina pire Leimaram kabo wakching Kamong amade Nambolge akoibadagi LAIOIKHRABA miyoi nifunithoiromge mafamda Laining asibu chatpa ngasige mirolna ikai khumnaba utpo oina thoram ase pangthokpani hainasu mahakna makhatana phongdokhe thoram aduda CI College ke retired associate professor and ipopisal Manipuri University of Culture ke retired assistant professor Dr. Makon Mane Mongsaba Laining Han N Nabaganta Laining Han S Heramane DM University ke professor RK Chandrakumar LTL ki President KH Nimaisu Sarugyakhe. Ngasi Manipur da thoiba irang ase maitai koi punchan mangamde thengang kaya da punchan hairga ju punchan mangamde bagi yamna chawba maramdi akoi gi nat ase pun mangamde khara amana hanagi gauranga drama da chatpa lei khara amana nat lei adugumba pukning da ai hakchang da aigi nat khenaba maram asina akoi punchan ba sungam ngamde thabak di punna tawminai adubu akoi warip law amapong ngamde maram aduna koina ngasi nat ki wakhallon asi mipung khodimak tal akanda Christian gumba Musliman gumba Hindu gumba gi achawa magi shastri adagi pastor adagi maulavi asugumba title phangaba miyoi kiana praja singda haibada wakhan tahanbagum maitai akoi gisu government of India dagi recognition lauraga maitai gi akhang ahi singi adugumba saktam lamba Laining kaya tholagadi makoina ngangba koi tagani makoi makada koi chatkani aduna apunba liching ama akoi maitai ase khunai ase sagatpa ngamgani habi asada koina thoram sing ase pangthok chabani